Kenmoi loyi khungang da drone attack sa takhibabu NSN GPRN akan mamong na yaning da phungdorakbigi pawdama mem da thamjari NSN GPRN YA gi Ministry of Information and Publicity MIP na thadorakpa chirola man phungdorakpada tha asigi kunda Nagaland gi East Konyak region da leiba Kenmoi loyi khungang da India na drone attack sa takhibabu akan mamong da yaning da phungdorakli Sirol asina hai India na sa takiba drone attack adu sahi kungatere suraba nupa amadi sahi nipan gi nupi masa ama sikiba kaloidana atopa miyoi mari tamthina aso apanangan ki asiguma pangdaba India gi biasland oiba attack singa sinama phamasida leiriba miyangi punsi asi India na karisu leitana khalle amasum thawong asi NSN GPRN na naga miyam gi mathada sathaba genocide ne hena logan hai buwapam yauna akan buwapam phongdorakle Sirol asina makhatana hairibana drone attack sa takhiba adu karigumba maram ama natragana amagi oipa tarasu mara leijadaba misamne attack tawba haibasi NSN GPRN na yaba ngamloi amadi thawong asi miyoibu khunai mathak sathaba tamthiba crime ni haina lawbaga loidana international norm kya khongauna bani haibasi mek singni asigumba attack asi atienba matam kharasida Indian military na nagamiyang gi mathak sathrakhiba anirak suri sayesigi July tarago nurisu asigumba Indian military gi thawongna nagamiyam kian khangan badanatane aikhoi gi wakhalonda India si nagamiyam gi yeknaba oirabra haibigi singnaba lehali asigumba crime kya asin India gi expansionist politics asig amadi terrorist gi wakhalona du malem mek sin uthoksari masina maram oiraga nagamiyam na India gi asigumba thawong sing asigi mathakta international community na kusamnaduna India na miyoibu khunagi mathakta sathari tuwan ba crime sing asigi damak serak phangana na bohana biyo Naga civil society amadi responsible oiba citizen sing nasu kusamnaduna Indian military gi drone attack sing asi condemn tawbiyo kusamnaduna amatu oina lepminaba ngamnaba matamdata Naga sing na India gi domination amadi miyot minai sing asidagi ngakthokjaba ngamgani NSN GPRN na Kenmoi loyi khungang na thokiba thawdo adu da victim oiraba amasung awab ranglaba miyoi singa amatu oina lepminaduna awab da saruk yabaga loidana makhogi damak pambom tingani hairienasu pausta makhatari siagi drone amasu missile attack na Ukraine gi tungan mafam singda miyoi taruk sian khriari Russia gi maikaidigi drone amasu missile sizinaduna satharakpa asoba air strike ta nupi amaga maki masa nupi ani yauna puna miyoi taruk Ukraine da sikri haina official loiba paw man phongdokli Nanumidangi ayama matam Russia gi maikaidigi missile amasum drone paisilakpa lepkidi leba adugi konung Kiev ki khunga amada strike amana yum ama maisa kanduna nupi amaga loina na maki masa nupi ani sian ki haina regional head oiriba Mekolana Kalas phungdo Kiev city khakta angang manga yauna miyoi kunga manga aso opanang hanki Russia gi drone singa duna Ukraine gi khwaidigi sauba ani subu city oiriba Kharkiv ki angang singi mahi tampham amada taslaktuna ngarang mafam aduru leramba angang taruk amasu suon ki haina Kharkiv ki mayor I hope terekop na phungdorakli mara asida Ukraine gi president Volodymyr Zelensky na USA na lusinduna lana sibu lusindana bohona bagi manungsana irai numita Donald Trump go unagadoribani rano midangdagi horakiba attack aduda Russia gi maikaidigi strike amasum decoy drone 405 bomb amasum missile kungani pan Kiev ta atamnana kapsilakibani haina Ukraine Air Force ki maikaidigi phongdorakli US ki president Donald Trump na sahi ahum helaba Russia amasum Ukraine gi lana solution ba panakan honarabasu Russia gi president Vladimir Putin na mahang na thamkiba condition sing adura ohongba leitaba maramna wari sanabigi kanaba mata phangdana lakli Trump na ngarang phungdokibada Putin ga mahaka Hungary gi Budapest unagadoriba du matam manghanabagi thabakti oihaning diaki marashida Russia lenga ki wangang loi Dmitry Peskov na ngarang phungdokibada kanamat matam aremba manganba pamdi maram aduna Budapest unagani haina silibasi mahiyanba mo ohenabagi dama mangjongna na kupna sem saba masang yaiki Trump Putin gi mifam tokre Russia na nuclear gi lan orai khri United States ki President Donald Trump amsum Russia President Vladimir Putin gi marakta Budapest athubagi mifam ama pangthokna ba thorang tawkiba du President Trump na matam manghanabagi thabak oiragadi kanadi haina phungdorakpadagi matam kaktana yaithokri thawdo adugi matungda yamna
Mapa sanana Putin gi order amagi makhada Russian forces na nuclear attack tawbigi lan orai khre haidi. Russian presidential office na phungdokibagi matungina nuclear drill adu Russia gi nuclear kangthal samudra amasum Atiya digi makna pangthoki. Madugi saruk ama oina awang nongsup Russia gi Prasetas launch facility digi burst ICBM ama kaphi duga Varanasi da operate tawkiba submarine amanasu Seneba ICBM ama kaphi Atiya dasu Tu-95 strategic bombers na long range cruise missiles in kaphi hari nuclear attack tawbagi lan oraibasi military command structure singi haisingba bu adu yengthokpani haina presidential office ki warol amana haidi nuclear gi lan oraibasi hana na thorang tawkraba amani haina tu Putin naiki adubu yamna matang sana lan oraibasi Budapest Trump amasung Putin gi mifam yaithokraba matungna pangthokti US ki President Department ki Secretary Marco Rubio amasung Russian Foreign Minister Sergei Lavrov ki marakta phone wari sanaraba matungda Hungary gi Budapest athubagi oina President ani gi mifam sinkibani manungda yanadaba kya tholakpadagi ni haina singnaba mawongda Trump na matam manghanbadi pamdi haina amuk phongdorakhi yanadabadu langla langjin khara thulakpoina Russian Foreign Minister Lavrov na Ukraine na khudakta 6 fear tawudi yaro haina phongdorakhi Russian Presidential Office ki spokesman Dmitry Peskov na amuk Putin Trump gi samin adu yamna ningthina tharang toraga pangthok patai haina phongdokhi Trump gi waphamda pakhum pibu oina Peskov na matam manghanbadi kanamata na pamdi President Trump su pamdi duga President Putin su pamdi masigi President anisi Arthur Thukna Thabak Toba Pama Ngakthani, Adobu Madugidamak Sem Sabadi Sangi and Fondoki, Ukraine na Mitaru Hakri have a pause, Tenana Mammatamzagi. Marak should keep the Pang Pau Gikunamagi Matunginadi, Russian forces na Ukraine sin Batuna Yam na Kana, Dronams missile attack over the Mi Yam Drabtaruk Shikrams from Taraganipana, aso opat Nangan Creadi. Arunasal Ginam side security force in the Kapnavada, Ulfa Aigi Kedaram City. Arunachal Pradesh ki Namsai district thokiba security force nga numay kapnabagi thawdo amada United Liberation Front of Assam Independence Ulfa Aigi Kedarama Sikri hana defense ki wanglo amana phongdokre Guwahati the base tawba defense ki PRO Lieutenant Colonel Mahendra Rawana phongdokgi matungina di Indian Army amasum Assam Rifles sathaba apun operation amagi manungda numay kapnabagi thawdo ngarang mangsunga sigi lonaba ahingda Namsai district ki MS6 area la thoki bani mangnai ki ngarang nongalaba matung security force na thawdo thokpham durigi military amagi asi waksang mangki laikidraba military na dugi maming I1 Aklom kawit mak lona thingba thamgraba ulpha aigi sub staff sergeant major ni hena lieutenant colonel rawana phongdokli mangnai ki thawdo thokpham dur thihumbi ki thabak sa thabada rifle ama RPG round ama amaso rucksack ahum su phangki Police amasum Central Reserve Police Force ki unit sing yauna security force sing ahenba kalam sing loinana haujuksu area adu da makatan operation sa thari haina mangna phudokli Lieutenant Colonel Rawana aiki haukiba thakhara sida insurgent group sing thabak thoram sing uba phanglakliba Assam Arunachal border paring da santi amasum security ngakna security force na leptana hotnari bigi saru am oina operation du sa thabani hairi Odisha ki jail ki bandi nan thokre Odisha ki Balasore district leiba Soro sub jail ki bandi am nan thokre haina police na phongdokre nan thokraba bandi edu ki maming Deepak Das kuntra kawi Jharkhand gi Khanwata gi ni haina phongdokladuna sub jailer Baisolas Das naiki manga numidang wairam blanket ama sijinaduna jail gi wall kharaga nan thokibani numidang gi saklen matung jail staff na roll call tawbuna mak nan thokre habis khanglakibani haina Das na phongdokli Police officer lamana haiki sub jailer na police ta wakat ama thangalakhi bagaloina nan thokraba bandi edu gi kunguli na ba haujik thi humbi gi tabak sathari panbe yabri October andesu Katak district leiba security kalaba Saugdwar circle jail dagi Bihar dagi bandi ani nan thokibani Tentang na sunu miyam na thamjage duga haujik ko na di miyam pau matang sa lusinjarage masum makataba anawba update miyam po na ngamin na sena channel sige mekiri gi miyam pam na thamjari